ngasi ningthokaba numita India gi COVID-19 anova case lising humdraga chamriga kunmathoi thengna khibaga loinana miyo lising ahunga chamapan kunmathoi na laina asdagi laikhidre masi tharaga positive oiba mi gi masing puna crore ani lakh marifutara manga lising taraga chamriga tara sukrai laikhidaba mi gi masing na lakh ahum lising humdra mari chahumga manga sukrai haina Union Ministry of Health and Family Welfare gi maikaidagi khangalakli Hausi fawada haukiba pung kunmari asida miyoi lakh amaga lising taramapan laina asdagi fagalakhibadagi dichar sokrai Lok Sabha ki MP Dr. R.K. Ranjan na ngarang mahaki AC ki manung chanba mafam singda chatuna nupi lup singamadi home singda tengbangi polam sing kusinakrai ngarang mahak na chatkhibaduda chanura sanlon lup Basikhong Gramin Mahila Kendra Kairao Ima Leimarel Mahila Sangha Kongba Kangla Tongbi Children Home Modbung amasung Yaibiren Children Home Kaibini mafam sing aduda face mask hand sanitizer amadi atay polam kaya kusinakhi Imphal East District ki manung channa home isolation tawduna leiba amadi community home isolation center singda leiba COVID-19 positive oiraba miyoi singi marakta medical practitioner singna oxygen gi tangai fadaba leire haina certified tawraba patient singda Indian Red Cross Society IRCS Imphal East District branch na oxygen concentrator sing mateng panglagani hairi equipment sing asi sizinabagi rental fee amata lawroi adumakpo sizinaba loiraba matungda sanitization Taunaba yamna pikpa nominal fee di logani haina Indian Red Cross Society IRCS Imphal East District branch na thadorok pachirol amana khangalakli panbayai oxygen concentrator singasi opofona Indian Red Cross Society da tengbang oina pirakhibani National Highway number 37 Imphal Jiri lambi gi khumji amasung rangkhung khun ani gi marakta nongju tha yorakpana maram oraga lambi asi pukri oina ure pochai puba gari achoba chatpada accident thokpa yabagi oithokpa chawna ure railway gi tunnel sabadagi chentharakpa leikhom leinang aduna lambi mayai da chentharakpana lambi adu falaktabani Ising chenaba drainage fazana sembi dabana lambi mayai da ising chenduna leire khunja singna chathok sasin tawbada awaba ma oiba khaktanatana accident thokpa yabagi fibam da leire 21 sector Assam Rifles na IZAR East ki meeting makhada NONEY battalion na senduna chana thangnaba polam kaya NONEY district ki manung chana leiba AWANGKHUL part 1 da ngarang tengbang krai Assam Rifles ki Friends of the Hill People haiba kholau gi matung ina Assam Rifles na COVID-19 pandemic ki chaithing na wanaraba matamda miyoi ba ma gi minung si amasung tawfam thokpa mateng oina ngarang mafam aduda tengbang pibagi thauramadu pangthokpani Tamthiraba COVID-19 laichatagi ngangthoknaba amata ngairaba pambai oiriba vaccine asi kapthok minaduna lamdam asidagi laina laicharasi muthatpada amata oina thodang lominasi haina BJP Manipur Pradesh ki former Vice President T.H. Jadumani na miyamda appeal tarakli Sevahi Sangathan Phase 2 gi sarukamo oina T.H. Jadumani na ngarang khangabo AC gi manung chana leiba lamding amasung samaram gi sothana leiraba mapuroiba laikhidrabi amadi containment zone lauthokraba yum chama Yankhairom da chana thaknaba polam sing face mask amadi sel gi mateng pangbaga mari leinana thoram amada wafam asi T.H. Jadumani na thamkhibani Haukiba irai numit ki numidang wairamda JHARKHAND gi East Singhbum district leiba shelter home amada leiramba chahi nauriba angang kaya atopa mafam amada hongdokna bahonabada chahi nauribi nupi machani mafam khangdana mangkhre thaudo adu home adu senariba miyoi singi mathakta mafam aduda sexual assault chathare haiba maral ama sirpaga loinana thokhibani police ki makok thongba official amana ngarang phongdorakpada mangkhriba angang sing adu thibagi thabak kan chathari Israel gi khwaidigi matam sangna chahi taranithoi Prime Minister oramlaba Benjamin ngarang thazadabagi bot launabada maithi khibadagi Prime Minister famdagi thadokrai opposition ki luchingba loidana Hana TV news anchor oramba Yair Lapid na Knesset launa khiba bot aduda mahakna sit humfu fangduna NETANYAHU dagi bot amakhak henduna mai pak pangamkhi Lapid na no ba Israel ki Prime Minister oibata natana power sharing taunabagi yanaba amagi makhada mahakahana yanaramdaba Naftali Bennett pushu leiba asigi luchingba oina wasak nohankrai Friends Open ki nupa ki single final da NOVAC na puwari semkhrai
set ani maithiraba matungda mathangi set ahum thangna thangnana ngamduna mai pakpagi puwari sembatanatana haukiba chahi 58 asida Grand Slam title mari thangna thangnana chahi ani loba ngamba sanaroi shu oiba ngamkrai Grand Slam amaga laurabadi Roger Federer amasung Rafael Nadal ga masing manana Grand Slam title kun loba sanaroi shu oiragani ngarang numidang Paris ki Philippe Chatrier court na Serbia macha Novak Djokovic na Greek macha masagi chahi kunithoi ngairiba Stefano Tsitsipas taruk taret ani taruk taruk ahum taruk ani taruk marida maithiba pikhi Djokovic ki oinadi ngarangi asina French Open loba ani rakshubani Euro 2020 ki ngarang numidang sanakiba match singda Austria na tournament asida nauna saruk yariba North Macedonia bu goal ahum amada aduga Netherlands na Ukraine bu ahum anida maithiba pikhrei Masigi mamangda England amadi Croatia bu amasino da maithiba pikhi Bucharest sangarang sanakiba group C ki ani shuba match sa Austria amadi North Macedonia ni ki match aduda Austria na sanabagi taranipan shuba minute Stefan Lenier na ahanba goal chankhi goal adu thoidokna kuidana kunipan suba minute North Macedonia gi striker Goran Pandev na handokhi masida Austria na defense ki sauna asoiba lakhibadagi kudongchaba North Macedonia na lokhibadagi ni goal asi handokhiba matungdagi Austria na hena cheksina sanakhi